ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯂꯨꯞꯊꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯜꯂꯤꯕꯅ ꯈꯣꯃꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯈꯜꯂꯤꯕꯅ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯗꯣ ꯂꯥꯟꯅ ꯂꯧꯅꯔꯤ ꯃꯔꯝꯗꯤ ꯉꯁꯥꯏꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯂꯕ ꯀꯔꯟ ꯇꯨꯔꯟ ꯑꯁꯦ ꯇꯧꯅꯗꯨꯅ ꯂꯥꯛꯄꯅ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯈꯣꯃꯩ ꯍꯤꯗꯨ ꯂꯨꯞꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯔꯥꯛ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯑꯦꯔꯥ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯊꯥꯗꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯅꯔꯣꯏ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯑꯁ ꯀꯔꯤꯅꯣ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯉꯁꯥꯏ ꯈꯔ ꯇꯧꯔꯝꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯤ ꯂꯨꯞꯊꯔꯛꯂꯤꯕꯁꯤꯁꯨ ꯑꯩꯅ ꯅꯠꯇꯦꯃꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯑꯁ ꯏꯇꯥꯎ ꯀꯨꯟꯖꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯐꯥꯒꯤ ꯇꯧꯔꯨꯅꯨ ꯍꯤꯁꯦ ꯂꯨꯞꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩ ꯉꯔꯪ ꯋꯥꯔꯤ ꯁꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯂꯨꯞꯊꯔꯛꯄꯅ ꯂꯨꯞꯀꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪ ꯇꯁꯦꯡꯅ ꯇꯧꯗꯕ꯭ꯔꯣ ꯑꯁ ꯇꯧꯗꯦꯃꯤ ꯏꯇꯥꯎ ꯅꯪꯕꯣ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯧꯁꯟꯅꯤꯡꯗꯨꯅ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯍꯤ ꯑꯁꯤꯒ ꯀꯣꯟꯅꯅ ꯂꯧꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯥꯝꯒ ꯌꯦꯡꯉꯨ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯅꯧ ꯑꯗꯨꯗ ꯁꯣꯜꯂꯒ ꯁꯤꯔꯕ ꯃꯄꯨꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯨꯅ ꯅꯧ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯒꯣꯛ ꯂꯥꯎꯅ ꯌꯥꯜꯂꯤ ꯑꯗꯨꯝꯅ ꯌꯥꯜꯂꯨꯕꯗꯒꯤꯗꯤ ꯍꯤ ꯑꯗꯣ ꯈꯪꯇꯥꯎ ꯇꯥꯎꯈꯠꯂꯛꯏ ꯑꯗꯨꯝꯅ ꯇꯥꯎꯈꯠꯂꯛꯄꯗꯨꯗ ꯀꯨꯟꯖꯣ ꯏꯁꯤꯡꯗ ꯇꯥꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯗꯣ ꯅꯧꯅ ꯉꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯈꯔ ꯏꯀꯥꯏꯈꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯔꯕꯥꯟꯂꯣꯝꯗ ꯍꯤ ꯑꯁꯦ ꯍꯣꯟꯖꯟꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯈꯣꯃꯩꯅ ꯑꯣꯏꯅ ꯍꯤ ꯑꯗꯣ ꯖꯔ ꯍꯣꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯆꯦꯟꯅꯗꯨꯅ ꯂꯥꯛꯄꯗꯣ ꯈꯣꯃꯩꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯤ ꯑꯗꯣ ꯊꯧꯔꯤꯕꯅꯤꯅ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯀꯨꯟꯖꯣꯁꯤꯅ ꯑꯃꯨꯛ ꯏꯁꯤꯡ ꯑꯁꯤꯗ ꯐꯥꯖꯤꯜꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯨꯟꯖꯣꯗꯣ ꯍꯤꯅꯨꯡ ꯑꯗꯨꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯀꯨꯟꯖꯣ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯌꯧꯕꯅꯣꯗ ꯍꯤꯒꯤ ꯃꯅꯤꯡꯗ ꯈꯪꯂꯨꯝ ꯂꯨꯝꯊꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯆꯔꯥꯡ ꯈꯔ ꯄꯜꯂꯝꯕꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯏꯇꯥꯎꯕꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕꯅꯦ ꯑꯁ ꯏꯇꯥꯎ ꯈꯣꯃꯩ ꯑꯩꯅ ꯇꯨꯝꯂꯝꯂꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩꯗꯤ ꯍꯤꯗꯨꯡ ꯑꯁꯤꯗ ꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯕꯗꯅꯤ ꯀꯣꯛ ꯈꯔ ꯉꯥꯎꯔꯛꯄꯗꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯀꯣꯛꯇ ꯐꯨꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯗꯨꯛ ꯇꯧꯔꯤꯕ ꯑꯣꯏꯔꯅꯤ ꯐꯔꯦꯁꯦ ꯑꯩ ꯍꯤꯁꯦ ꯖꯔ ꯍꯣꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯄꯣꯞ ꯐꯨꯔꯨꯕꯗ ꯍꯤ ꯑꯗꯣ ꯍꯥꯟꯅ ꯌꯥꯡꯂꯝꯕ ꯆꯥꯡꯗꯒꯤ ꯖꯔ ꯌꯥꯡꯈꯠꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯡꯅ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯈ꯭ꯔꯦ ꯄꯥꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯜ ꯌꯧꯔꯕꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯥꯈꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎꯕꯨ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯕꯗꯨꯕꯨꯈꯔ ꯐꯔꯕ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯐꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯖꯜꯂꯛꯏ ꯌꯨꯝ ꯌꯧꯔꯒꯅꯦ ꯏꯁꯤꯡꯈꯔ ꯊꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯇꯥꯎ ꯌꯨꯝ ꯌꯧꯗ꯭ꯔꯕꯁꯨ ꯏꯁꯤꯡꯒꯤꯗꯤ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯏꯇꯥꯎ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯕꯨ ꯑꯐꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯃꯁꯤꯕꯨ ꯊꯛꯑꯒ ꯑꯩ ꯁꯤꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯦꯍꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯇꯥꯎ ꯂꯥꯎ ꯑꯩ ꯁꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯀꯨꯟꯖꯣꯗꯣ ꯁꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯀꯨꯟꯖꯣꯗꯣ ꯁꯧꯔꯒ ꯄꯣꯔꯛꯄꯗꯨꯗ ꯈꯣꯃꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯃꯩ ꯀꯩꯗꯧꯔꯦ ꯀꯨꯟꯖꯣꯁꯤꯗꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯃꯥꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯁꯤ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯑꯩꯅ ꯁꯧꯔꯒ ꯄꯨꯔꯛꯂꯤꯕꯅꯤ ꯅꯈꯣꯏꯕꯨ ꯄꯥꯠ ꯑꯗꯨꯗ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦꯅꯦ ꯑꯣꯖꯥ ꯍꯤꯗꯨ ꯂꯨꯞꯁꯜꯂꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯋꯥꯏ ꯌꯧꯔꯛꯄꯗ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯄꯣꯊꯥꯍꯜꯂꯨꯔꯣ ꯀꯨꯟꯖꯣꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩꯅ ꯀꯨꯟꯖꯣꯗꯣ ꯄꯨꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯂꯨꯞꯊꯔꯛꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯁꯤ ꯃꯍꯩꯗꯤ ꯐꯖꯅ ꯍꯩꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯂꯨꯞꯊꯍꯟꯕ ꯉꯝꯃꯤ ꯑꯗꯨꯝꯅ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯀꯨꯟꯖꯣ ꯀꯣꯛ ꯉꯥꯎꯕ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ
ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯈꯣꯃꯩ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯖꯥ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯈꯤꯕꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣꯁꯨ ꯑꯗꯨꯃꯉꯥꯏ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯧꯔꯨꯁꯤꯗꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯈꯣꯃꯩ ꯑꯣꯖꯥ ꯀꯔꯤ ꯇꯧꯕꯒꯤ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣꯅꯦ ꯍꯥ ꯅꯤꯄꯥ ꯊꯣꯛꯇꯕ ꯅꯇꯧ ꯎꯠꯀꯅꯨꯀꯣ ꯇꯧꯕ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯍꯧꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯀꯝꯗꯧꯅ ꯉꯝꯂꯣꯏ ꯈꯪꯂꯤꯕꯅꯣ ꯀꯅꯥꯅ ꯈꯪꯅꯤ ꯏꯂꯥꯏ ꯂꯥꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯁꯤꯅꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯊꯕꯛ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯎꯔꯨꯕ ꯌꯥꯔꯔꯣꯏ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯍꯣꯠꯅꯔꯨꯔꯕ ꯑꯅꯤꯔꯛ ꯁꯨꯅ ꯍꯣꯠꯅꯕ ꯌꯥꯗꯦ ꯃꯗꯣ ꯄꯨꯟꯁꯤ ꯃꯥꯡꯒꯜꯂꯤ ꯃꯍꯩ ꯀꯥꯎꯒꯅꯤ ꯑꯍꯥꯟꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯃꯗꯤ ꯑꯍꯧꯕ ꯑꯣꯏꯍꯟꯒꯗꯕꯅꯤ ꯉꯝꯂꯒꯅ ꯐꯔꯦ ꯉꯝꯗ꯭ꯔꯕꯗꯤ ꯆꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯚꯥꯞ ꯇꯥꯔꯅꯤꯀꯣ ꯑꯣꯖꯥ ꯍꯌꯦꯡꯁꯦ ꯊꯥꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯀꯨꯟꯖꯣ ꯅꯕꯥꯅꯤ ꯆꯠꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯇꯧꯗꯨꯅ ꯄꯨꯈꯠꯂꯛꯀꯗꯕꯅꯤ ꯑꯗꯨꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯒꯗꯕꯅꯤꯀꯣ ꯐꯔꯦ ꯇꯨꯝꯖꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯨꯟꯖꯣ ꯈꯣꯃꯩ ꯑꯃꯗꯤ ꯎꯔꯤꯖꯥꯝꯕ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯂꯛꯈ꯭ꯔꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯤ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯇꯨꯝꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯄꯣꯠ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯥꯔꯤ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣꯁꯨ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯤꯖꯥꯝꯕꯅ ꯁꯨꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯥꯔꯤꯕ ꯑꯗꯨꯗ ꯈꯣꯃꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯀꯔꯤ ꯄꯣꯠꯅꯣ ꯁꯥꯕꯤꯔꯤꯕꯁꯤꯕꯣ ꯑꯥꯏ ꯈꯣꯃꯩ ꯅꯈꯣꯏꯅ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ matangda ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯥꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯍꯌꯦꯡ ꯅꯠꯇꯦ ꯆꯠꯀꯗꯕꯗꯣ ꯉꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ngasi ahing tawgadaba thabaknina ahing lanthokhrabadi hayeng chingedana fare aina saribo pot ase nakoi amuk te yengu adumna hairakpada khomaina urijamana saribo pot ado karino haiduna yengi matam matata khomaina amaiba urijamana saribo pot ado karino haibada laksanba ngamdri tengi mongsu mali adubu tengidi mahaki damakta sanglaba lang ama tinggadawribani हारिबा लंग अदुदी तिंगदी अदुपुर तेनगी मोंगदा कोलपति तवी मतम अदुता खोमिना ओजा लिरुंग दोंगदी कोली अदुगा लिरी दि हाप्ति अदुगा मसिबु करदे सिनगदोरिबनो यामना कनबा वा सनैबी गुंबा अमना सेमसु माले कोलप तौरिबसिना कतौ करमना कोलहलिबनो हाय कुंजो नंगदी मसि करिगी माली कमदोंग सिनगदबा मानगे वाफा मदुता कुंजो नेहा खल्ले दुगा ओजा मसी लिरुंग तेन अमनी लिरी हालबा मतुंगदा तेन ओनगदौरिबनी आई लिरी हापसगे आई ngai खोनि नंगो आइना पारिबा मोंग असि तेन अमा नति मसा यामना साथिबा ता अमनी सोंगे नाकंदा कोंथोअगा मयाई थंगबसी कुसलबा मतुंगदा सोलम थंगबा सातना पोमथुइबसे मसिना पारिबा ता से कोनबा मालहनबगी वानी तासेंगना कोनबदी नतेको हारिबा ता से अखोइना पालहनिंगबा जगा अदुता नक्सैदना लंखरगा हाइबदी कोइथोकलगा लंखरगा कोइरप तौदुना लागलगा मी अदुदा जुंगदौरिबनी समना हाइरबदा नबानीगी मयाइदा उ अमा हौरलसी अदुबु नबानीगी साइनदबा याररोइ मतम अदुदा कुंजुना लंगदौरिबा ता असे आइना पारिबा ता असिगुंबा अकोनबो ओइगदौरिबनी तासेंगना मसे बुरा कोनबदी नति कोलप तौबगी वानी हाइरिबा ता असे पाइखलबा मतुंगदा असुमना चोंगलगा लंखिदौरिबनी मतम अदुददी उ अदुदा पालरोइ उ अदो थैरगा चखरगा उगी मरुमदा लैरिबा खोमैदा ओइना पानगदौरिबनी वाफम अदुदा कुंजोना मानि उजा खोमैदा पानगदबनी उगी मरुमदा लुम्मिबा खोमै पानगदबनी उजा अदुमना कुंजोना यामना हराउना हाइरकपा अदुदा उरिजाम्बा अमदी खोमै करिनो हाइदुना ngakli मतम अदुदा कुंजोना ओजा हाइरिबा तासी एंगोंदा पिबिदबा याद्रि एंगोंदा कानगदबा यामा लेरे ओजा आय नंगबो ngasai waide ingoda khura koromodai ha karinoni nang ingoda waja mukau khura mukau khura khulai niramdai gumba mahai masing tamlamdai dadi ipa warasu waja adum komri bududi adubune hei masidi ne nang alawna bugida makta sakhiba amadi nati nang amadi khomai nakoi anina
ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯂꯒ ꯂꯧꯒꯗꯧꯔꯤꯕ ꯄꯣꯠ ꯑꯗꯣ ꯃꯗꯨꯗ ꯃꯁꯤꯅ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯄꯥꯏꯍꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯁꯥꯔꯤꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯑꯃꯅ ꯍꯦꯛꯇꯃꯛ ꯄꯥꯏꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯅꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯔꯨꯔꯅꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯑꯣꯟꯁꯜꯂꯣ ꯍꯣꯔꯦꯟ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯄꯨꯕ ꯑꯃꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯛꯂꯒꯦ ꯂꯥꯛꯑꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯁꯨ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯣ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕꯁꯨ ꯃꯗꯨ ꯃꯇꯝꯗꯣ ꯈꯪꯅ ꯃꯈꯣꯏ ꯍꯧꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕꯅ ꯍꯥꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯊꯕꯛ ꯇꯧꯕꯗ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤꯅꯦ ꯁꯦ ꯂꯥꯇꯦꯟ ꯑꯁꯤꯃ ꯄꯥꯏꯁꯤꯟꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯅ ꯑꯃꯥꯏꯕ ꯎꯔꯤꯖꯥꯝꯕꯅ ꯄꯤꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯒꯝ ꯒꯝ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯂꯨꯔꯕ ꯄꯥꯠ ꯃꯅꯨꯡ ꯑꯃꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯪ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯁꯛꯅꯤ ꯀꯨꯟꯖꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯈꯣꯃꯩ ꯃꯤꯒꯤ ꯂꯨꯕ ꯂꯨꯈ꯭ꯔꯕ ꯃꯤꯒꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯅ ꯀꯨꯞꯁꯟꯈꯤꯕꯗꯒꯤ ꯃꯁꯛꯁꯨ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯇꯥꯡꯂꯕ ꯔꯇꯅꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯏꯔꯥꯛꯅꯗꯅ ꯁꯤꯒꯅꯤꯀꯣ ꯑꯁ ꯏꯇꯥꯎ ꯅꯪꯕꯨ ꯑꯩꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯅꯅꯕ ꯃꯟꯇ꯭ꯔ ꯄꯥꯏ ꯍꯥꯏꯔꯦꯗꯅ ꯍꯣꯏꯅꯦ ꯅꯪꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔꯕ ꯉꯝꯅꯅꯕ ꯑꯃꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯊꯤꯕ ꯉꯝꯅꯅꯕ ꯃꯟꯇ꯭ꯔ ꯄꯥꯏꯔꯝꯕꯗꯤ ꯌꯥꯏꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥꯔꯤꯌꯥꯜ ꯑꯃ ꯂꯥꯛꯑꯣꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯒꯗꯒꯤ ꯇꯧꯔꯁꯦꯕ ꯅꯪꯒꯤ ꯑꯣꯡ ꯇꯔ ꯇꯔ ꯁꯨꯗꯨꯅ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯁꯨ ꯑꯃꯥꯏꯕꯅꯤꯀꯣ ꯑꯃꯥꯏꯕ ꯑꯃꯅꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯁꯤꯊꯕ ꯑꯁ ꯏꯇꯥꯎ ꯈꯣꯃꯩ ꯁꯤꯊꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯆꯠꯁꯤꯜꯂꯣ ꯅꯪ ꯐꯥꯎꯕ ꯊꯕꯛ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯕꯛ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯍꯣꯏ ꯃꯁꯤꯒꯤ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯐꯝꯖꯥ ꯆꯥꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣ ꯏꯇꯥꯎ ꯈꯣꯃꯩ ꯅꯪ ꯇꯁꯦꯡꯅ ꯁꯅꯥꯂꯨꯄꯥꯁꯤꯡꯗꯨ ꯄꯥꯝꯂꯕ꯭ꯔꯣ ꯍꯩꯃꯥ ꯄꯥꯝꯗ꯭ꯔꯒꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯛꯀꯗ꯭ꯔꯣ ꯀꯔꯤꯅꯣ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯕꯨ ꯉꯥꯏꯍꯥꯛꯀꯤ ꯏꯃꯥ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯔꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯈꯤꯕ ꯉꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎ ꯈꯣꯃꯩꯅ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯒ ꯏꯇꯥꯎꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯤ ꯏꯁꯤꯡꯁꯨ ꯆꯣꯠꯂꯔꯣꯏ ꯄꯥꯠ ꯑꯁꯤꯁꯨ ꯄꯨꯡꯀꯪ ꯀꯪꯂꯒꯅꯤ ꯀꯨꯟꯖꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯑꯣ ꯅꯪ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯝꯕ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯈꯨꯄꯥꯛ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯛ 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 3ꯂꯛ ꯊꯥꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯨꯅꯥꯃꯤ ꯏꯊꯛ ꯍꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯅ ꯈꯜꯂꯤꯕꯅ ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯀꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯍꯩꯊꯔꯛꯂꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯏꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯏꯁꯤꯡ ꯏꯀꯪ ꯀꯪꯅ ꯀꯪꯍꯟꯕ ꯉꯝꯃꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯁ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯆꯠꯂꯛꯄ ꯂꯩꯔꯣꯟꯗ ꯄꯨꯈ꯭ꯔꯤ ꯐꯥꯎꯕ ꯀꯪꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯃꯟꯈꯤꯕꯒꯤ ꯃꯥꯜꯂꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯍꯩꯗꯤ ꯅꯪꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯕ ꯖꯥꯠꯅꯤꯍꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯒꯦꯀꯣ ꯂꯥꯎ ꯑꯩ ꯂꯩꯋꯥ ꯁꯣꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯠꯅ ꯄꯣꯞ 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 ꯊꯥꯗꯨꯅ ꯂꯩꯕꯥꯛ 3ꯂꯛ ꯀꯠꯂꯤ ꯑꯗꯨꯒ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯁꯠ ꯁꯠ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯇꯩꯁꯜꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯗꯁꯨ ꯏꯇꯥꯎ ꯅꯈꯣꯡꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯁꯠ ꯁꯠ ꯑꯃꯨꯛ ꯇꯩꯁꯜꯂꯤ ꯇꯧꯔꯤꯕꯁꯦ ꯀꯨꯟꯖꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯒꯨꯝ ꯃꯍꯥꯛꯅ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯂꯤ ꯈꯣꯡꯖꯦꯡꯃꯨꯛꯇꯃꯛ ꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅꯁꯨ
ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯆꯣꯡꯊꯔꯛꯄꯗ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯦꯡꯃꯛꯇꯃꯛ ꯖꯧꯔꯤ ꯀꯨꯟꯖꯣ ꯉꯛꯄꯅ ꯊꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯣꯃꯩꯗ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯦ ꯃꯍꯥꯛ ꯇꯝꯖꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯒꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯗ ꯇꯝꯈ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯏꯀꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯔꯞ ꯄꯔꯞ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯑꯁꯨꯝ ꯂꯥꯛꯏ ꯉꯁꯥꯏ ꯃꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯗ ꯃꯌꯥꯏ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯀꯨꯟꯖꯣ ꯉꯛꯄ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯁ꯭ꯋꯥꯏꯒꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯁꯥꯡꯈ꯭ꯔꯕ ꯌꯥꯝꯈ꯭ꯔꯕ ꯁꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯨꯞꯈ꯭ꯔꯤꯕꯗꯣ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯁꯨꯃꯗꯣ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯕꯥꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯣꯟ ꯈꯔ ꯁꯣꯟꯈꯤ ꯑꯗꯨꯒ ꯑꯩ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡ ꯑꯁꯤꯗ ꯂꯨꯞꯈ꯭ꯔꯒꯦ ꯑꯩꯅ ꯂꯨꯞꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯇꯥꯎꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯣꯟ ꯑꯃ ꯁꯣꯜꯂꯛꯀꯗꯕꯅꯤ ꯂꯩꯔꯣꯟ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯂꯩꯔꯣꯟ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯁꯣꯜꯂꯛꯀꯗꯕ ꯂꯩꯔꯣꯟ ꯑꯗꯣ ꯀꯨꯟꯖꯣꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯛꯂꯒꯦ ꯏꯇꯥꯎ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯆꯕꯨꯡ ꯆꯕꯨꯡ ꯊꯤꯜꯂꯨꯕꯗ ꯃꯁꯥꯗꯣ ꯈꯪꯄꯨꯠ ꯄꯨꯊꯈꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯖꯔ 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 ꯑꯁꯨꯝ ꯂꯨꯞꯊꯔꯛꯄꯅ ꯐꯅꯌꯥम ꯁꯥꯡꯅ ꯂꯨꯞꯊꯔꯛꯂꯤ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯁꯦ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯕꯅ ꯄꯨꯝꯃꯝ ꯃꯝꯂꯤꯕꯅꯤ ꯄꯨꯝꯃꯝ ꯃꯝꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯈꯣꯃꯩ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯑꯁꯨꯝ ꯂꯨꯞꯊꯔꯛꯄꯗ ꯁꯣꯔꯗꯣ ꯇꯠꯀꯦ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯔꯣꯟ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯣꯟ ꯑꯗꯨꯕꯨ ꯁꯣꯜꯂꯤ ꯂꯩꯔꯣꯟ ꯑꯗꯨ ꯁꯣꯟꯕꯗꯒꯤꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯕꯗꯣ ꯉꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕꯁꯤ ꯃꯍꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯕ ꯖꯥꯠꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯂꯕꯗꯗꯤ ꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯈꯣꯃꯩ ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯃꯥꯏꯀꯩꯗ ꯄꯨꯝꯃꯝ ꯃꯝꯕꯗꯣ ꯎꯔꯛꯄꯗꯨꯗꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯀꯨꯟꯖ ꯑꯗꯨꯕꯨ ꯂꯩꯔꯣꯟꯗꯨꯗ ꯁꯣꯛꯂꯕꯗꯤ ꯐꯒꯗꯕꯅꯤ ꯃꯍꯥꯛ ꯀꯔꯥꯏ ꯖꯒꯥꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯊꯛꯇꯒꯤ ꯑꯗꯨꯝꯅ ꯐꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯑꯩꯅ ꯉꯥꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯨꯟꯖꯣꯗꯣ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯡꯐꯨ ꯐꯨꯔꯛꯇꯦ ꯈꯣꯃꯩ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏ ꯈꯣꯃꯩꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯣ ꯀꯨꯟꯖꯣꯅ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯊꯛꯂꯣꯝꯗ ꯐꯥꯎꯒꯠꯂꯛꯂꯤ ꯑꯁꯣꯝꯅ ꯈꯣꯃꯩꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯄꯗꯗꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯈꯣꯃꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯨꯟꯖꯣꯗ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯑꯩꯅ ꯏꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯄꯣꯞ ꯄꯣꯞ ꯐꯨꯔꯛꯎ ꯂꯩꯋꯥ ꯑꯗꯨꯁꯨ ꯁꯣꯜꯂꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯀꯔꯝꯕ ꯃꯇꯝꯗ ꯏꯇꯥꯎꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯑꯝꯗꯕꯅꯤꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯀꯨꯟꯖꯣꯁꯨ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃ ꯍꯥꯏꯕꯁꯤ ꯑꯗꯨꯕु ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯈꯣꯃꯩꯕꯨ ꯐꯧꯒꯠ ꯑꯃꯨꯛ ꯂꯨꯞꯊ ꯇꯧꯗꯨꯅ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯡꯂꯕ ꯈꯣꯃꯩꯅ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯂꯨꯞꯈꯤꯒꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯦꯛ ꯂꯨꯞꯈꯤꯕꯒ ꯏꯁꯤꯡ ꯃꯊꯛ ꯑꯁꯤꯗ ꯐꯨꯕ ꯍꯧꯔꯛꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯗꯣ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯨꯞꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯐꯨꯗꯨꯅ ꯂꯩꯔꯣꯟ ꯑꯗꯣ ꯁꯣꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩ ꯃꯍꯥꯛꯅ ꯎꯈꯤ ꯃꯥꯏꯀꯩꯗ ꯄꯨꯝꯃꯝ ꯃꯝꯕꯗꯣ ꯖꯔ ꯖꯔ ꯁꯨꯝ ꯉꯥꯟꯊꯣꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯗ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩ ꯑꯁꯨꯝ ꯂꯨꯞꯊꯔꯛꯄꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯈꯥ ꯊꯦꯡꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯈꯥ ꯊꯦꯡꯕꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗꯅ ꯉꯥꯜꯂꯝꯕ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯈꯣꯃꯩ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯃꯩ ꯍꯧꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯉꯥꯟꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯌꯧꯔꯕ ꯐꯥꯎꯕꯗ ꯀꯨꯟꯖꯣꯅ ꯁꯨꯡꯉꯥꯟ ꯉꯥꯟꯊꯣꯛꯍꯜꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯁꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯋꯥ ꯑꯗꯨꯅ ꯇꯧꯔꯒ ꯅꯥꯟꯊꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯈꯠꯂꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯀꯨꯟꯖꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯈꯤ ꯏꯁꯤꯡ ꯃꯊꯛ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯗꯦ
ꯀꯨꯟꯖꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯣꯃꯩꯗ ꯋꯥꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯁꯤꯡ ꯃꯊꯛꯇ ꯈꯨꯠ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯨꯠ ꯐꯨꯕꯗꯨ ꯍꯦꯛ ꯂꯣꯛꯈꯤꯕꯗ ꯃꯅꯨꯡꯗ ꯄꯨꯝꯃꯝ ꯃꯝꯒꯅꯤ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯕꯛ ꯀꯥꯕꯛ ꯏꯁꯤꯡ ꯃꯊꯛꯇ ꯐꯨꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯈꯤꯕꯗꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯐꯥꯎꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯨꯒꯗꯕꯅꯤ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯐꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯈꯔ ꯐꯨꯔꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯇꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯈꯨꯠ ꯊꯥꯔꯕꯗꯨꯀꯣ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯅꯪ ꯑꯄꯪꯕ ꯑꯉꯥꯡ ꯑꯃ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯐꯥꯎꯒꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯜꯍꯟꯒꯗꯕꯅꯤ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯏꯇꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯊꯕꯛꯁꯦ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯄꯨꯝꯃꯝ ꯃꯝꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯇꯥꯎꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯈꯨꯕꯥꯛ ꯈꯨꯕꯗꯨ ꯂꯦꯞꯈꯤꯕꯗ ꯃꯅꯨꯡꯗ ꯄꯨꯝꯃꯝ ꯃꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯪꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯛꯅꯒꯦ ꯌꯥꯎꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯋꯥꯐꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯈꯔ ꯏꯀꯥꯏꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯊꯕꯛ ꯑꯁꯤꯗ ꯑꯩ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯐꯪꯕꯁꯨ ꯉꯝꯂꯣꯏ ꯑꯩ ꯆꯠꯂꯒꯦ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯅꯤ ꯑꯩꯁꯨ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯩꯅ ꯊꯣꯛꯄ ꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎꯁꯨ ꯏꯇꯥꯎꯅ ꯊꯣꯛꯄ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯤꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯄꯔꯞ ꯄꯔꯞ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯈꯣꯃꯩꯁꯨ ꯀꯨꯟꯖꯣꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩꯁꯨ ꯀꯨꯟꯖꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯥꯔꯛꯂꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯑꯗꯣ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯈꯥꯎ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥ ꯑꯗꯤ ꯅꯣꯡꯕꯨ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯕꯦꯒꯇꯨꯃ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯨꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯈꯨꯔꯥ ꯑꯩ ꯌꯨꯝ ꯆꯠꯆꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯁꯦ ꯀꯌꯥ ꯍꯩꯅꯗ꯭ꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯈꯥꯝꯕꯗꯁꯨ ꯌꯥꯔꯣꯏꯗꯕ ꯇꯥꯛꯅꯕ ꯋꯥꯕ ꯅꯪꯗꯤ ꯆꯠꯂꯣ 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 ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯈꯣꯃꯩ ꯂꯩꯖꯔꯤ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯝꯂꯒꯗꯕꯅꯤ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯈꯣꯃꯩꯗꯣ ꯄꯔꯞ ꯄꯔꯞ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯑꯣꯖꯥ ꯁꯤꯗꯩꯁꯤꯗ ꯀꯨꯟꯖꯣ ꯂꯥꯛꯑꯝꯕ꯭ꯔꯥ ꯃꯥ ꯁꯤꯗ ꯀꯨꯟꯖꯣ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯗꯨꯝꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯍꯣꯏꯅꯦ ꯂꯥꯛꯑꯝꯃꯤꯅꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯥꯗꯤ ꯃꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯅꯠꯇꯦ ꯈꯥꯎ ꯑꯃ ꯄꯥꯔꯒ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ